ꯑꯅꯤꯃ ꯃꯨꯛꯕꯥꯡꯅ ꯃꯌꯥꯝ ꯕꯣꯃꯨꯛꯀ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯑꯗ ꯃꯇꯝ ꯀꯨꯏꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯄ ꯉꯝꯃꯨꯗ꯭ꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯊꯕꯛ ꯈꯔ ꯀꯟꯕꯗꯨꯅ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯌꯥꯝ ꯁꯥꯡꯅ ꯂꯦꯞꯄꯨꯔꯦ 3 4 6 7 ꯂꯦꯞꯄꯨꯔꯦ ꯊꯥꯒꯠꯄ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯅꯍꯥꯟ ꯄ꯭ꯔꯦꯡ ꯚꯤꯗꯤꯑꯣꯅꯦ ꯍꯥꯏꯅ ꯑꯩ ꯃꯤ ꯆꯥꯛꯂꯥꯝꯅ ꯀꯟꯅ ꯍꯜꯂꯛꯏꯗꯣ ꯆꯥꯛꯂꯥꯝꯅ ꯍꯜꯂꯛꯏꯕ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦꯕ ꯑꯗꯨꯏ ꯁꯔꯨꯛꯇꯣ ꯄ꯭ꯔꯦꯡꯒ ꯇꯧꯔꯤ ꯑꯣꯐꯤꯁꯇꯩꯒ ꯃꯊꯥ ꯁꯥꯕꯅꯦ ꯄ꯭ꯔꯦꯡ ꯄꯥꯏꯊꯣꯛꯃꯅꯤ ꯈꯛꯇꯪ ꯉꯥꯏꯃ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯈꯣꯏ ꯔꯤꯀ꯭ꯋꯦꯁ ꯚꯤꯗꯤꯑꯣꯅꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯨꯡꯁꯤꯔꯕ ꯏꯅꯥꯎꯅꯨꯄꯤ ꯍꯥꯟꯅ ꯅꯥꯔꯩ ꯅꯥꯆꯣꯝ ꯍꯥꯏꯅ ꯃꯥꯒꯤ ꯆꯦꯅꯦꯜꯗꯣ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯊꯣꯏꯕꯤ ꯃꯉꯥꯡ ꯍꯥꯏꯅ ꯊꯝꯈꯔꯦ ꯃꯥꯅ ꯍꯥꯏꯔꯛꯄ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯔꯤꯀ꯭ꯋꯦꯁ ꯚꯤꯗꯤꯑꯣꯅꯤ ꯑꯁꯤꯃꯗꯤ ꯑꯩꯅ ꯑꯦꯛꯁꯇ꯭ꯔꯥ ꯍꯥꯞꯄꯦ ꯑꯩꯅ ꯀꯥꯡꯉꯧ ꯑꯃ ꯑꯦꯛꯁꯇ꯭ꯔꯥ ꯍꯥꯞꯄꯦ ꯍꯋꯥꯏ ꯃꯔꯨꯗꯣ ꯑꯗꯨꯅꯦ ꯑꯗꯩꯗꯤ ꯀꯣꯕꯤ ꯂꯩꯅꯦ ꯈꯥꯃꯦꯟꯅꯦ ꯇꯧꯔꯒ ꯉꯧꯕ ꯑꯃ ꯁꯤ ꯑꯦꯛꯁꯇ꯭ꯔꯥꯅꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯏꯅꯥꯎꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯏ ꯎꯇꯤ ꯃꯪꯒꯟ ꯎꯇꯤ ꯂꯩꯔꯦ ꯁꯤꯒ ꯃꯪꯒꯟ ꯎꯇꯤꯒ ꯏꯅꯥꯎꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯄꯗꯣ ꯑꯗꯩꯗꯤ ꯑꯂꯨ ꯀꯥꯟꯖꯤ ꯑꯩꯈꯣꯏ ꯊꯥꯎ ꯉꯧꯔꯒ ꯃꯦꯠꯂꯧ ꯍꯥꯏꯗꯣ ꯑꯗꯨꯗꯣ ꯑꯅꯤꯗꯣ ꯏꯅꯥꯎꯁꯤꯅ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨ ꯇꯧꯔꯦ ꯑꯁꯤꯁꯤꯒ ꯑꯩꯅ ꯀꯥꯡꯉꯧ ꯑꯃ ꯑꯦꯛꯁꯇ꯭ꯔꯥ ꯍꯥꯞꯆꯔꯦ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯅꯨꯡꯁꯤꯕ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯑꯅꯧꯕ ꯌꯦꯡꯕ ꯇꯥꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯂꯥꯏꯛ ꯁꯤꯌꯔ ꯀꯃꯦꯟ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯃꯌꯥꯝ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯔꯁꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯨꯡꯁꯤꯔꯕ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏ ꯅꯥꯒꯥꯂꯦꯟꯗꯒꯤ ꯚꯤꯌꯨꯋꯔ ꯃꯥꯏ ꯃꯃꯤꯡ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯌꯦ ꯑꯗꯣ ꯍꯥꯏꯖꯒꯦ ꯃꯊꯪꯗ ꯍꯥꯏꯔꯒꯦ ꯑꯣ ꯁꯣꯔꯤ ꯑꯗꯣ ꯃꯊꯪꯗ ꯍꯥꯏꯖꯔꯒꯦ ꯑꯩ ꯑꯗꯣ ꯉꯁꯤ ꯃꯊꯦꯜ ꯑꯁꯦ ꯆꯥꯕ ꯍꯧꯔꯁꯤ ꯃꯌꯥꯝ ꯁꯥ ꯉꯥ ꯆꯥꯃꯟꯅꯅꯦ ꯑꯩꯈꯣꯏ ꯊꯣꯏꯕꯤ ꯃꯉꯥꯡꯅꯦꯅ ꯈꯪꯉꯦꯕ ꯍꯛꯆꯥꯡꯒꯤ ꯐ꯭ꯔꯦꯁ ꯑꯣꯏꯅꯕ ꯍꯥꯏꯅ ꯃꯥꯅ ꯑꯃꯨꯛꯀꯁꯦ ꯎꯇꯤꯁꯤ ꯑꯣꯏꯅ ꯇꯧꯁꯜꯂꯛꯄꯅꯦ ꯁꯤ ꯆꯥꯎ ꯑꯆꯝꯕ ꯑꯃꯨꯛ ꯍꯥꯏꯅ ꯍꯧꯔꯒꯦ ꯉꯁꯤꯗꯤ ꯈꯥꯏꯊꯔꯒꯦ ꯃꯌꯥꯝ ꯎꯇꯤꯁꯦ ꯐꯖꯅ ꯍꯥꯎꯅꯤ ꯎꯇꯤꯁꯦ ꯐꯖꯅ ꯇꯔꯨꯛ ꯇꯔꯦꯠꯅꯤ ꯃꯇꯨꯡꯗ ꯍꯧꯕ ꯃꯨꯛꯕꯥꯡꯅꯤ ꯃꯌꯥꯝ ꯊꯕꯛ ꯀꯟꯃꯟꯅ ꯃꯨꯛꯕꯥꯡꯒ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯑꯣ ꯁꯤꯒ ꯄꯣꯠ ꯆꯥꯅꯕ ꯍꯥꯏꯍꯧꯗꯔꯦ ꯌꯣꯡꯆꯥꯛꯀ ꯑꯗꯩ ꯃꯥꯗꯤ ꯁꯤ ꯈꯥꯃꯦꯟ ꯈꯥꯃꯦꯟ ꯆꯥꯅꯤꯡꯉꯦ ꯁꯤ ꯃꯌꯥꯝ ꯈꯥꯃꯦꯟ ꯈꯛꯇꯪꯈꯛ ꯑꯗꯨꯗꯤ ꯁꯤꯅ ꯈꯥꯃꯦꯟꯗꯨꯒ ꯑꯁꯤꯟꯕ ꯑꯃ ꯌꯥꯎꯈ꯭ꯔꯦ ꯃꯥꯅ ꯈꯥꯃꯦꯟ ꯑꯁꯤꯟꯕ खाइधरगे मैम खाइधरगे उनो हराई खाइब तौना इसे जोग जोग खाइधरगे तदी चाबा होरसी मैम याहुम सीदब कांगलै पांगना याइफरे खोगी मणिपुर की चिनाव मैम मपान लेब चिनाव मैम अदगी अखोय मणिपुर की वांगद लेब असम नागालैंड मैम अमा लेनाको अदई आउट ऑफ इंडिया लेब चिनाव मैम पुनमको याम नुसिब फोंदोकचरी अखोय चैनल असिबु असोम मतम खुदिमा नुसिबियो सपोर्ट तौबियो जोंचाक उतीनी से अखोय थोबी नाई ना सोमना उती चाबिरो है नुसी ना थोबी माय चैनल दो पैना याम नुसी ना थोबी मंगा हाय नो ऑन ग्रामी चैनल ममिंग दो दुगैदी अंगोबा हापके नंग आई इसा गुंबा गाम सु लेई एमो काका का तो कोरी जामलु नुसी मासो एमो जाम नुसी जई अखोयगी हायरगे ngakle haigi ado akhoi yengbiu nekpiu collection nang na haidui ke na haige toroga yengbiu nekpiu collection aina akhoi inaw yam nusiba inaw oma lei ado magi channel do adu khara problem ai bode channel do mana email soibra kenam to bode channel do to khare huji samuma nusibi aina channel ama ma nauna puthok chare adu channel adubu mayamna nusibiduna support to biramo subscribe to biramo like share comment to yam nusibe inaw ni samu manu sibi manau na hangjabani ada mayam gi support tawbiyo mayam na support mathau tai mayam support na tadi amata jate koi sina mayana pam da badi khangde khamen ja ai di phaja pame masidi lai gi du koi sina mayam puna maki Tapi haure
mathangdi kay chabi wa haina mayam comment to biro My old girlfriends, welcome sa well mix, all Meghalaya friends, hi. Sajok ba, my friend, sajok ba. mấy tay trái nhang gì mà tầm có đi mắc ta hào đi khơi yênดูในพิวcollectionนะแม่ม support ตัวบิวเดี๋ยวค่อย channel เสียอันโนบวยบัตตาแล้วก็ดี subscribe ตัวบิวละโม Yang binopi na te. oh yang biu sama manu CB sorry Mai yang binopi na le jerme. So kan problem mo ka channel do. ini jam jagang nan biu dong chang ni mayam Sinju zaman na talle. Do na nga si kheta ra. Sangba Marin. Lấy jam sa tamo. Mi thôi mi hơn oina ba. ID lấy ra đây nào sa. Ako ina binot so 1k jaw do re mayang nung CB na binot lagi channel bu support to biu 1k jaw han biu doi channel mayam da request am tang tau jage video se khatang jara ga di full yang biu matam chin ma ta ra su minute ahum mai di yang biu ako ina binot ki so mai watch time jam lik na lei re mai subscriber di amani ta ngai re 1k yo ga da ba jam salak ta re 근데 마이 watch time jam liye ta bada yam nungai te no khoi chinau mayam na channel ba bai chinau mayam support to bio de pai da bai chinau sing na su asum nu si bio ai inau binot lai do yam nung si bani mai channel da su jeng bio nungai bani Ai di sorhon ba sang tre homon na. Dara indhar hai. khoi bi cha se lao khoi bi mangang nangi request video se mai ta re Ai gi yam dung si ja bai nom so le ye. Su ja sinam. Masama ki channel le je de support di ma number 1 ni. nungsi yam nungsi akhoi lai re bai khusa inau aduga gidi Thailand ngakla yam nungsi ba cake mod inau adoi em rabi gi su yam nungai hào đấy RJ ki machanupi da yam nungsibani ko RJ ki chanupi do haina ma hairiba smart oiriba yam nungsi smart ogadabani cha Adita su nungai Adita ki channel su nungai bani
ꯑꯩꯗꯤ ꯎꯇꯤ ꯌꯥꯝ ꯆꯥꯕ ꯉꯝꯗꯦ ꯑꯩꯁꯨ ꯌꯥꯝꯅ ꯆꯥꯕ ꯉꯝꯗꯦ ꯀꯁꯥꯔ ꯆꯅꯨ ꯀꯁꯥꯔ ꯅꯤꯉꯣꯜ ꯇꯈꯦꯜꯒꯤ ꯃꯤꯡꯖꯦꯜ ꯌꯥꯝ ꯅꯨꯡꯁꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯆꯦꯅꯦꯜ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯀꯌꯥꯝ ꯂꯥꯞ ꯂꯩꯅꯔꯁꯨ ꯑꯩꯈꯣꯏꯅ ꯑꯒꯔꯇꯂꯥꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯅꯤꯄꯨꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯗꯒꯤ ꯑꯩꯈꯣꯏ ꯑꯁꯥꯝꯗ ꯂꯩꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯦꯅꯦꯜꯁꯦ ꯍꯥꯡꯕꯗꯒꯤ ꯂꯣꯏ ꯈꯪꯅꯕꯅꯤꯅ ꯅꯨꯡꯁꯤꯗ꯭ꯔꯣ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯁꯤ ꯁꯤꯗ ꯃꯦꯄꯤꯗꯣ ꯈꯇꯪ ꯄꯤꯔꯝꯃꯣ ꯈꯇꯪꯈꯛ ꯑꯗꯣꯝꯈꯛ ꯏꯁ ꯑꯣꯀꯦ ꯇꯥꯔꯦ ꯕꯕꯤꯇꯥ ꯑꯔꯤꯕꯝꯁꯨ ꯅꯨꯡꯁꯤ ꯂꯣꯏ ꯅꯨꯡꯁꯤꯗ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯂꯣꯏ ꯅꯨꯡꯁꯤ ꯑꯩꯅ ꯀꯃꯦꯟ ꯄꯥꯒꯗꯕꯗꯣ ꯀꯃꯦꯟꯗꯣ 3K ꯌꯧꯔꯒ ꯁꯨꯝ ꯄꯥꯔꯛꯀꯦ ꯍꯥꯏꯕ ꯑꯗꯨꯅ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯀꯃꯦꯟ ꯇꯧꯔꯛꯄꯗꯣ ꯑꯗꯨꯗꯨꯅ ꯑꯩꯅ ꯀꯃꯦꯟ ꯄꯥꯊꯣꯛꯇ꯭ꯔꯒꯁꯨ ꯆꯦꯅꯦꯜꯁꯤꯡꯗꯨꯒꯤ ꯃꯤꯡꯗꯣ ꯑꯩꯅ ꯁꯨꯝ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤꯅ ꯆꯥꯛ ꯆꯥꯕꯁꯤꯒ ꯚꯤꯗꯤꯑꯣ ꯅꯝꯕꯁꯤꯒ ꯁꯨꯝ ꯍꯦꯛꯇ ꯆꯤꯟꯁꯤꯒ ꯂꯥꯛꯏꯑꯕ ꯑꯗꯨꯅ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯁꯨ ꯑꯃ ꯂꯩ ꯁꯨꯕꯥ ꯀꯤꯆꯟ ꯁꯨꯕꯥ ꯀꯤꯆꯟꯗꯤ ꯑꯁꯥꯝ ꯍꯣꯖꯥꯏꯒꯤ ꯑꯣꯜꯂꯦ ꯃꯌꯥꯝ ꯃꯥꯗꯤ ꯃꯅꯤꯄꯨꯔꯒꯤꯅꯦꯕꯀꯣ ꯑꯗꯨꯁꯨ ꯃꯥ ꯑꯁꯥꯝ ꯍꯣꯖꯥꯏꯒꯤ ꯑꯣꯜꯂꯦ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯁꯨꯕꯥ ꯀꯤꯆꯟꯗꯣ ꯑꯩꯅ ꯍꯜꯂꯝꯒꯅꯤ ꯏꯇꯥ ꯀꯧꯕꯅꯤ ꯅꯉꯣꯟꯗ ꯈꯪꯗꯦ ꯑꯩꯁꯨ 40 ꯇꯧꯗꯣꯔꯦ 40 ꯈꯤꯇꯪ ꯍꯟꯕꯅꯗꯤ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯑꯕ ꯑꯩ ꯍꯟꯖꯔꯣꯏ ꯑꯩ 13 मखाई 13 ꯔꯟꯅꯤꯡꯅꯤ ꯑꯩꯒꯤ ꯑꯩꯈꯣꯏ ꯑꯅꯤꯇꯥ ꯗꯦꯕꯤꯒꯤ ꯆꯦꯅꯦꯜꯁꯨ ꯅꯨꯡꯉꯥꯏ खत्म लोरे खत्म दु माले हो रे आई लोरे इचे रेखा याम नुंसी इचे रेखा ना वा ngang ba yam नुंसी yam taba nungai इचे सेम दी थमा मोर के मैं लोई शल लाई जगे आइगे अैना सब्सक्राइबर ली ngai de khangna rakpa पुंसिरोल चैनल दो याम नुंसी याम सपोर्ट तौरी मैम पुरम के रोय द म्यू बंग खकी मिंग साथी रबा बॉस हौजी हौजी अखोय मैम की बॉस आई यू इन बॉस मैम की हाइबा ngam दे चोबसु मैम लेमनी को मांगों दे नावबो मी नाव रे इना ngु ngaibu मिस्टर नावबा नोंगाइ ब्रो अखोगी नुंसीबा याम्बा पोथाफम चैनल रि एंबियो इसै ताबियो याम नुंगाइ बने खुदा का नो रि याम्बा तप्ता चैनल तानिंगदी पोथाफम की चैनल येंबियो तप्ता की टोटली इसै पुनमक ताब फंगनी मैम खुदा का नूर हाइना चैनल हम लेबदो अदुई चैनल नुदी लौबा याबा वारी ngaktani ताबा याबा जुम्बा लोन अमा लाई की मरमदा अफबा जामना ताकपनि मैम सपोर्ट तौमिनसे पुनमक वाला आई ngasai लोरे masak jam chaba ngamde masari mai noiba man mane ba chak sukha ayu jam chade sukha jam ngamde sukha mayamna नुंसीबिदना अखोगी पारी मो मुबांग सिबु सपोर्ट तौबियो अनौबा इचिना ओइबा तारगना किट सब्सक्राइब तौबिरमो हाइग्रे खान अदुगैदी लाइक शेयर कमेंट तौबियो सर ngasigiदी matang asiga loisanjarage mathang amuk अतोपा मुबांग अमा पुरा लाक्सगे mayamna sum matam khudimuk नुंसीबियो अदुदी mathang kai mathen saro haiba mayamna कमेंट तौबिरो अदो अखोय
ꯑꯩꯅ ꯁꯥꯗ ꯆꯥꯖꯕꯁꯦ ꯑꯩꯈꯣꯏꯅ ꯌꯦꯟꯒ ꯉꯥꯅꯨꯒ ꯇꯅꯤ ꯆꯥꯖꯕꯁꯦ ꯑꯇꯩꯗꯤ ꯁꯥ ꯆꯥꯖꯗꯦ ꯑꯗꯨꯒꯩꯗꯤ ꯉꯥꯗꯤ ꯂꯣꯏ ꯆꯥꯖꯩ ꯑꯗꯣ ꯃꯌꯥꯝꯅ ꯁꯨꯝ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯑꯩꯈꯣꯏ ꯃꯊꯪꯗ ꯀꯩ ꯃꯊꯦꯜ ꯆꯥꯎ ꯍꯥꯏꯕꯅꯣ ꯍꯥꯏꯗꯣ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯑꯁꯨꯝ ꯅꯨꯡꯁꯤꯅ ꯄꯨꯕꯤꯌꯨ ꯂꯣꯏꯁꯤꯟꯖꯔꯒꯦ ꯀꯪꯂꯩꯄꯥꯛꯀꯤ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯁꯥꯔ ꯃꯥꯏꯀꯩꯗ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯇꯝ ꯈꯨꯗꯤꯡꯗ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯕꯤ ꯑꯗꯨꯕꯨ ꯑꯇꯩꯁꯨ ꯇꯧꯅ ꯆꯠꯄꯤꯌꯨ ꯕꯥꯏ